Nungairabo Pauchel, H. Thoithoi Jewellery Works, Singzamai Chingamathak, Imphal East, Manipur, near opposite NET Hospital. Hariba Thoithoi Jewellery Asida, Sana Saba Tamningba Lairabadi, H. Thoithoi Jewellery Works da, Ngasingasima, Lengsin Biro. Adom Yumda, Matam Hangduna Levirabadi. Amadi, Adom Isai Oiba Atopa Tabak Naidunu Ladingeda, Matam Kar Sangadabo Erabadi, Ahangba Matam Sing Aduda, Adomna, Sana Sabasu, Tambibijay. Sinpam asida adom tungkoina chatrabasu sinpam ama hijin bahaibasi amangba lekti tonga tonga technology kya sizinaduna haujikti sana sabada sizinare hariba sing asi tambiduna matam gi honglakliba sana sabagi mong asida matam ichang changdana amadi ningthi jaba taru tananba ano bakhuju khulai kya sizinaraga matau karamna sana sagadagi amadi isagi imung munu pubu ngamnanaba amadi isagi senda lambi oinenabagi damak matau karamna sana sagadagi haibadu ngasi mangling sinbiraktuna H. Thoithoi Jewellery Works Singzamai Singamathak Imphal East Manipur opposite NET Hospital gi mayoknabada leiriba asida ngasi mangling sinbiduna tanabi akuppa marolgidamak call tobiu 700571235 amukana 700571235